Hai ꯃꯌꯥꯝ. ꯍꯥꯏ ꯃꯌꯥꯝ, ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯑꯅꯧꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯉꯁꯤꯒꯤ ꯇꯧꯒꯗꯧꯔꯤꯕ ꯃꯨꯛꯕꯥꯡꯁꯤꯡꯁꯤꯗꯤ ꯑꯩꯒ ꯑꯩꯒꯤ ꯂꯣꯏꯅꯕꯤꯒꯅꯤ. ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯡꯁꯤꯗꯤ ꯉꯥ ꯊꯣꯡꯕ, ꯏꯔꯣꯟꯕ, ꯉꯥ ꯑꯇꯥꯎꯕ ꯌꯥꯎꯔꯦ. ꯑꯗꯨꯅ ꯃꯌꯥꯝ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯍꯧꯖꯤꯜꯂꯁꯤ. ꯆꯥꯕ ꯍꯧꯖꯤꯜꯂꯁꯤ. ꯌꯥꯝꯁꯨꯅꯤꯗ. ꯄꯨꯈꯝꯁꯨ ꯐꯥꯗ꯭ꯔꯗꯤ ꯆꯦꯟꯈꯤꯗꯧꯅꯤ. ꯑꯩꯗꯤ ꯃꯤꯅ ꯀꯩꯅꯣ ꯇꯧꯗꯦ ꯂꯣꯏ ꯇꯩꯔꯦ. ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦꯕ. ꯂꯣꯏ ꯇꯩꯔꯦ. ꯀꯩꯅꯣꯁꯦ ꯀꯩꯗꯧꯔꯦ? ꯀꯩ ꯋꯥꯠꯂꯒꯦ? ꯊꯨꯝꯃꯛꯄ꯭ꯔꯣ? ꯑꯩꯗꯤ ꯆꯥꯕ ꯍꯧꯔꯦ. ꯑꯉꯥꯡꯁꯦ ꯍꯧꯔꯦ. ꯀꯩꯒꯤꯅꯣ? ꯍꯧꯔꯦ. 이거만 저런 이거만. 하ure. ꯉꯥ ꯊꯣꯡꯕꯗꯤ ꯍꯥꯎꯕꯅꯤ. ꯉꯥ ꯊꯣꯡꯕꯗꯤ ꯍꯥꯎꯕꯅꯤ. ꯌꯦꯟꯖꯥꯡ ꯂꯨꯕ ꯃꯇꯝ ꯂꯣꯏꯔꯦ ꯈꯔ. ꯑꯩꯈꯣꯏꯗꯤ ꯌꯣꯡꯆꯥꯛꯁꯦ ꯑꯩꯈꯣꯏꯗ ꯄꯥꯟꯕꯅꯤ. 하ure. 진짜 먹어. Đừng mà lại rồi sao rồi? 좋다. 아, 쟤는 좋겠다.
ꯀꯩꯅꯣ ꯆꯥꯛ ꯃꯔꯨꯁꯤꯅ ꯀꯣꯠ ꯂꯣꯏ ꯂꯩ ꯆꯥꯛ ꯃꯔꯨ ꯃꯌꯥꯝ ꯆꯥꯎ ꯍꯥꯎꯋꯦ ꯑꯗꯩꯗꯤ ꯑꯩ ꯈꯣꯟꯖꯦꯜꯁꯦ ꯇꯞꯄꯦ ꯈꯔ ꯂꯩꯔꯗꯤ ꯀꯩꯅꯣ ꯌꯣꯡꯆꯥꯛꯁꯦ ꯃꯔꯨ ꯑꯣꯏꯅ ꯂꯥꯛꯑꯅꯤ ꯍꯥꯎꯅꯤ ꯑꯩꯅ ꯊꯣꯡꯕꯗꯤ ꯑꯗꯨꯝ ꯍꯥꯎꯅꯤ ꯅꯣꯡꯃ ꯃꯊꯪꯒꯤ ꯗꯗꯥ ꯅꯪ ꯊꯣꯛꯑꯒ ꯑꯩ ꯅꯪ ꯌꯦꯡꯒꯦ ꯃꯍꯥꯎ ꯌꯣꯡꯆꯥꯛꯅ ꯍꯥꯎꯕꯁꯤꯗꯤ ꯀꯣꯕꯤ ꯍꯥꯎꯋꯦ ꯌꯥꯝ ꯆꯥ ꯈꯪ ꯍꯥꯎꯋꯦ ꯄꯨꯈꯝꯐꯥꯎ ꯆꯦꯜꯂꯦ ꯉꯁꯤ ꯑꯩꯈꯣꯏ ꯗꯥꯒꯗꯣ ꯐꯥꯔꯝꯗ ꯄꯥꯟ ꯊꯥ ꯃꯇꯝꯅꯦꯅ ꯍꯌꯦꯡ ꯍꯧꯖꯤꯛ ꯐꯥꯔꯝꯗꯣ ꯀꯌꯥ ꯁꯪꯗ꯭ꯔꯤꯕꯀꯣ ꯃꯅꯥ ꯃꯁꯤꯡ ꯃꯇꯝ ꯍꯦꯜꯂꯛꯄꯒꯤ ꯍꯋꯥꯏ ꯀꯩꯀꯩ ꯊꯥꯕꯗꯨꯗꯤ ꯌꯥꯝ ꯄꯤꯛꯏ ꯑꯗꯨꯅ ꯍꯌꯦꯡ ꯐꯖꯔꯀꯥꯟꯗ ꯎꯠꯂꯛꯀꯦ ꯍꯌꯦꯡ ꯑꯁꯪ ꯑꯃꯥꯟꯅ ꯄꯤꯛ ꯊꯜꯂꯀꯥꯟꯗ ꯎꯠꯂꯛꯀꯦ ꯊꯕꯛ ꯋꯥꯟ ꯁꯨꯔꯒ ꯎ ꯃꯣꯔꯣꯛꯁꯨ ꯊꯥꯏ ꯎ ꯃꯣꯔꯣꯛꯁꯨ ꯄꯥꯝꯕꯤ 100 ꯊꯥꯕꯅꯦ ꯌꯥꯝ ꯍꯤꯡꯗ꯭ꯔꯦ 50 ꯈꯛꯇꯪ ꯍꯤꯡ ꯃꯥꯜꯂꯦꯀꯣ ꯈꯨꯗꯣꯝ ꯆꯥꯗꯦ ꯈꯨꯗꯣꯝ ꯆꯥꯗꯦ ꯅꯥꯕ ꯈꯨꯗꯣꯝꯕꯤ ꯅꯥꯏꯌꯦ ꯊꯨꯞꯄꯦ ꯀꯩꯒꯤ ꯊꯕꯛ ꯋꯥꯟ ꯁꯨꯔꯒ ꯐꯖꯅ ꯑꯍꯥꯎꯕ ꯆꯥꯔꯗꯤ ꯍꯥꯎꯋꯤ ꯏꯟꯖꯥꯡ ꯉꯥꯁꯤꯁꯨ ꯐꯥꯔꯝꯗꯩ ꯐꯥꯕꯅꯦ ꯎꯛꯇꯤ ꯎꯠꯂꯛꯇ꯭ꯔꯦ ꯀꯩꯅꯣꯅꯦ ꯐꯣꯇꯣ ꯅꯝꯅ ꯀꯦꯃꯦꯔꯥ ꯅꯝꯅꯕ ꯂꯩꯇꯦꯕꯀꯣ ꯆꯥꯛꯁꯤꯕꯨ ꯑꯩꯉꯣꯟꯗ ꯑꯩ ꯂꯣꯏ ꯆꯥꯁꯤꯟꯈ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯅꯨꯄꯤꯗꯤ ꯆꯥꯕ ꯈꯔ ꯇꯞꯄꯅꯤ ꯊꯨꯔꯛꯈꯤꯅꯤ ꯁꯤꯅ ꯑꯩꯉꯣꯟꯗ ꯆꯦꯂꯦꯟꯖ ꯇꯧꯁꯤ ꯒꯥꯏ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯛꯀꯦ ꯇꯧꯕ ꯊꯔꯣꯏꯁꯦ ꯌꯥꯝꯗ꯭ꯔꯕ
ꯍꯟꯗꯛ ꯊꯔꯣꯏꯗꯣ ꯆꯦꯂꯦꯟꯖ ꯇꯧꯁꯤꯔꯥ ꯑꯩ ꯉꯝꯕꯤꯌꯨ ꯁꯦꯡꯉꯦ ꯑꯩ ꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗ ꯃꯀꯣꯛ ꯃꯔꯨ ꯉꯥꯛꯇ ꯐꯪꯉꯦ ꯉꯁꯥꯏ ꯆꯥꯏꯁꯦ ꯃꯀꯣꯛ ꯃꯔꯨ ꯉꯥꯛꯇ ꯃꯇꯨꯡ ꯑꯣꯏꯕ ꯃꯇꯨꯡ ꯌꯥꯎꯕꯅꯤ ꯉꯥꯗꯣ ꯇꯣꯏꯌꯦ ꯑꯩꯅ ꯈꯥꯕꯩ ꯊꯥꯕꯒꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯕ ꯉꯥꯗꯨ ꯈꯥꯕꯩ ꯊꯣꯝꯃꯦ ꯋꯥꯟꯊꯩ ꯅꯪ ꯆꯥꯎꯗꯣ ꯃꯌꯥꯝꯅ ꯆꯦꯟ ꯆꯦꯄꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯨꯅꯤ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤꯕ ꯀꯣꯕꯤ ꯇꯥꯔꯦ ꯀꯣꯕꯤ ꯌꯥꯝ ꯄꯥꯝꯃꯨꯔꯀꯥꯟꯁꯤ ꯇꯔꯨꯡ ꯏꯔꯣꯟꯕꯁꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯁꯤ ꯆꯥꯏꯁꯦ ꯑꯩꯈꯣꯏ ꯅꯤꯅꯦ ꯂꯥꯛꯑꯝꯃꯦ ꯑꯗꯨꯝ ꯄꯤꯔꯝꯕꯅꯦꯕ ꯑꯗ ꯏꯔꯣꯟꯕ ꯆꯥꯎ ꯍꯥꯎꯕꯅꯦ ꯍꯥꯏꯔꯝꯕ ꯀꯥꯡꯁꯣꯏꯕꯨꯗꯤ ꯍꯥꯟꯅ ꯆꯥꯔꯦꯕ ꯏꯔꯣꯟꯕꯁꯦ ꯃꯍꯥꯎ ꯌꯦꯡꯕꯅꯦ ꯌꯥꯝ ꯍꯥꯎꯋꯦ ꯉꯥ ꯃꯇꯨꯝ ꯌꯥꯎꯔꯤꯗꯣ ꯆꯥꯎꯕ ꯀꯣꯛ ꯃꯔꯨ ꯉꯥꯛꯇ ꯍꯥꯞꯄꯤ ꯀꯥꯏꯅꯒ ꯁꯤꯕꯨ ꯃꯤꯅꯒ ꯇꯥꯔ ꯃꯀꯣꯛ ꯃꯔꯨ ꯉꯥꯛꯇ ꯍꯥꯞꯄꯅꯤꯅ ꯃꯌꯥꯝꯗꯨ ꯁꯥꯗ꯭ꯔꯒ ꯃꯔꯨ ꯅꯪ ꯆꯥꯔ ꯁꯨꯡꯅꯣꯏ ꯅꯣꯏꯗꯦꯅ ꯃꯇꯣꯡ ꯍꯥꯞꯄꯒ ꯆꯥꯔ ꯁꯨꯡꯅꯣꯏ ꯅꯣꯏꯗꯦꯅ ꯃꯨꯛꯕꯥꯡ ꯃꯔꯨ ꯑꯃꯨꯛ ꯄꯤꯖꯔ ꯌꯦꯡꯒꯦ ꯇꯧꯕ ꯑꯗꯨꯅꯅꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯨꯛꯕꯥꯡ ꯇꯧꯔꯒ ꯅꯣꯏꯕꯅꯤ ꯀꯩꯅꯣ ꯅꯣꯏ ꯌꯥꯗꯦ ꯃꯇꯣꯡ ꯆꯥꯃꯟꯕꯩ ꯅꯣꯏꯔꯤꯗꯣ ꯉꯁꯤꯗꯤ ꯃꯔꯨ ꯑꯣꯏ ꯄꯤꯖꯔꯦ ꯃꯔꯨ ꯃꯀꯣꯛ ꯉꯥꯛꯇꯪ ꯍꯥꯞꯄꯅꯤ ꯑꯩꯅ ꯃꯇꯣꯡꯗꯣ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝ ꯈꯜꯂ ꯃꯥꯜꯂꯦ ꯍꯥꯞꯄꯅꯤꯍꯦ ꯃꯆꯤꯟꯁꯦ ꯇꯦꯖꯄꯇꯥ ꯃꯔꯨ ꯄꯨꯈꯝ ꯉꯁꯤꯗꯤ ꯃꯔꯨ ꯊꯜꯂꯗꯣꯏꯁꯦ ꯉꯥꯏꯔꯒꯦ ꯏꯁꯤꯡ ꯌꯥꯝ ꯊꯛꯆꯤꯜꯂꯨ ꯀꯤꯗꯅꯤ ꯅꯥꯗꯅꯕ ꯀꯤꯗꯅꯤꯒ ꯅꯥꯔꯒ ꯑꯩ ꯃꯔꯛꯇ ꯏꯁꯤꯡ ꯌꯥꯝ ꯊꯛꯇꯦ ꯆꯥꯛ ꯆꯥ ꯂꯣꯏꯔꯀꯥꯟꯗ ꯏꯁꯤꯡ ꯈꯤꯇꯪ ꯊꯛꯄ ꯈꯨꯖꯥꯏ ꯑꯃꯨꯛꯀ ꯊꯛꯑꯦ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯤ ꯈꯨꯄꯥꯏꯗꯁꯤꯒ ꯅꯍꯥꯟꯋꯥꯏ ꯂꯥꯏꯌꯦꯡꯍꯜꯂꯣꯏ ꯆꯥꯛꯁꯦ ꯈꯖꯔ ꯆꯥꯔ ꯐꯔꯦ ꯍꯥꯎꯃꯟꯗꯅ ꯑꯩꯈꯣꯏ ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ ꯈꯥꯗꯦ ꯑꯩꯈꯣꯏ ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ ꯈꯥꯗꯦ ꯊꯨꯝꯃꯦ ꯆꯍꯤ 3ꯗ ꯄꯥꯟꯕ ꯌꯣꯡꯆꯥꯛꯇꯨꯅꯤ ꯊꯥꯕꯒ ꯆꯍꯤ 3ꯗꯀꯣ ꯀꯣꯔꯣꯅꯥ ꯃꯅꯨꯡꯗ ꯌꯥꯝ ꯊꯥꯕꯅꯦ ꯊꯥꯖꯔꯦ ꯄꯥꯟꯕꯖꯥꯠꯅꯤ ꯐꯖꯅ ꯅꯦꯝꯁꯨ ꯅꯦꯝꯃꯤ ꯀꯣꯔꯣꯅꯥ ꯃꯅꯨꯡꯗ ꯊꯥꯕꯅꯦ ꯌꯣꯡꯆꯥꯛꯁꯤꯗꯤ ꯌꯥꯝ ꯋꯥꯡꯅ ꯄꯥꯜꯂꯦ ꯍꯦꯛꯄ ꯋꯥꯕꯩ ꯑꯋꯥꯕꯒ ꯂꯩꯇꯦ ꯀꯣꯔꯣꯅꯥ ꯂꯣꯛꯗꯥꯎꯟ ꯇꯧꯔꯤꯉꯩꯗꯨꯗ ꯑꯩꯈꯣꯏ ꯕꯥꯅ ꯊꯥꯕꯅꯤ ꯀꯩꯅꯣꯗꯒꯤ
ꯀꯥꯏꯗꯩꯅꯣ ꯂꯧꯕꯗꯨꯕꯣ ꯀꯥꯎꯒ꯭ꯔꯦ ꯅꯪ ꯆꯥꯛꯇꯣ ꯆꯥꯛ ꯆꯥꯛ ꯍꯥꯞꯄꯦ ꯑꯃꯤꯁꯦ ꯅꯪꯗꯤ ꯌꯥꯝ ꯆꯥꯔꯗꯤ 인상돼. 야? 네. 머리 뭐랑 같아? 얌라리? 아니 비디오다 가능한 아무튼 야우야우돼. 오이도 나오고요. Udah nggak Cuma sakin video sakin 지금 야우 들어봐. nggak nggak dia pak matung dia apa malu nggak tahu itu nama perang hotel ya 나도 이렇게 삑삑삑 뺨 싸우는 것도 그냥 이게 야 다시 작품 가서 자 남남 ꯆꯥꯛ ꯌꯥꯝꯅꯗꯤ ꯍꯥꯏ ꯏꯟꯁꯥꯡꯗꯤ ꯆꯥꯁꯤꯟꯗꯦ ꯑꯍꯥꯟꯕ ꯍꯥꯞꯈꯤꯕ ꯆꯥꯛꯍꯥꯞꯇꯨꯐꯥꯎꯕ ꯂꯣꯏꯁꯤꯟꯗꯦ ꯑꯩ ꯆꯥꯛꯁꯨ ꯂꯣꯏꯅ ꯑꯗ ꯅꯣꯏꯅꯒ ꯃꯨꯛꯕꯥꯡ ꯇꯧꯔꯤꯕ ꯉꯥ ꯏꯟꯖꯥꯡ ꯂꯩꯍꯧꯔꯤꯌꯦ ꯍꯥꯞꯄꯛꯀꯦ ꯑꯩꯅ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯀꯩꯅꯣ ꯇꯧꯔꯨꯒꯦꯅ ꯑꯩ ꯃꯈꯥ ꯇꯥꯅ ꯃꯔꯨ ꯆꯥꯉꯝꯃꯣꯏ ꯅꯠꯇꯦ ꯂꯩꯍꯧꯔꯤꯕꯗꯣ ꯁꯛꯇꯨꯒ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯊꯝꯃꯝꯕ ꯍꯦꯛ ꯑꯩ ꯄꯥꯟ ꯊꯥꯕ ꯄꯥꯟ ꯑꯋꯥꯠꯄ ꯈꯔ ꯂꯩꯍꯧꯔꯤꯕ ꯊꯥꯕ ꯂꯣꯏꯗꯕ ꯑꯗꯨ ꯊꯥꯔꯨꯒꯦ ꯇꯧꯕ ꯑꯌꯨꯛ ꯉꯟꯇꯥꯗ ꯑꯗꯨꯒꯤ ꯏꯟꯖꯥꯡ ꯊꯣꯡꯗꯅꯕ ꯑꯩꯅ ꯏꯟꯖꯥꯡ ꯊꯝꯃꯝꯕ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯍꯥꯏꯗꯤ ꯃꯤ ꯌꯥꯝꯗꯕꯅꯤꯅꯀꯣ ꯄꯩꯁꯥ ꯄꯥꯏꯗꯕꯁꯦ ꯋꯥꯏꯅꯤ ꯄꯩꯁꯥ ꯄꯥꯏꯔꯛꯅꯕ ꯅꯠꯇ꯭ꯔꯣ ꯇꯧꯔꯤꯁꯦ ꯐꯥꯔꯝꯗ ꯄꯣꯠ ꯆꯩ ꯊꯥꯗꯅ ꯅꯠꯇ꯭ꯔꯥ ꯍꯣꯠꯅꯕ ꯀꯜꯂꯤꯁꯦ ꯍꯥꯏꯗꯤ
ꯏꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡ ꯂꯩꯕ ꯈꯣꯠꯄ ꯄꯩꯁꯥ ꯆꯠꯇ꯭ꯔꯦꯗꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯄꯩꯁꯥꯗꯣ ꯇꯥꯜꯂꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯥꯟꯗꯣꯏꯅꯦꯕ, ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯤꯊꯣꯛꯇꯣꯏꯅꯦꯕ ꯂꯩꯕ ꯈꯣꯠꯄꯗ, ꯏꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡ ꯑꯣꯏꯔꯣ ꯆꯥꯅꯕ ꯊꯛꯅꯕ ꯂꯩꯕꯗ. ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯥꯖꯔꯗꯤ ꯅꯪꯅ ꯇꯥꯜꯂꯒ ꯄꯩꯁꯥꯗꯣ ꯊꯝꯃꯦꯗꯅ, ꯑꯗꯨꯒꯤ ꯄꯩꯁꯥ ꯐꯥꯏꯔꯛꯑꯅꯤ. ꯃꯥ ꯂꯣꯏꯕ ꯉꯥꯏꯕ ꯑꯋꯥꯕ ꯑꯃ. ꯅꯦꯝꯍꯟꯒꯅꯣ ꯆꯥꯊꯣꯛꯑꯣ. ꯁꯤꯅꯁꯨ ꯑꯩꯉꯣꯟꯗ ꯃꯨꯛꯕꯥꯡ ꯆꯦꯂꯦꯟꯖ ꯇꯧꯁꯤ. ꯑꯩꯅ ꯍꯦꯛꯇ ꯉꯝꯗꯣꯏ ꯃꯥꯟꯕ ꯑꯉꯥꯡꯗ ꯆꯥꯔꯦ. ꯅꯪ ꯁꯨꯃꯥꯏꯅ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯆꯥꯃꯤꯟꯅꯕꯗꯨꯗꯤꯅꯦ ꯃꯥ ꯆꯠꯂ ꯆꯥꯏꯅꯦꯕ ꯃꯥꯁꯦ. ꯑꯩꯈꯣꯏꯒꯤ ꯏꯕꯥꯅꯤ ꯐꯝꯃꯤꯟꯅꯔ ꯆꯥꯕꯗꯣ ꯀꯦꯃꯦꯔꯥ ꯅꯠꯇꯕꯤꯗꯗꯤ ꯑꯗꯨꯗꯤ ꯃꯥꯁꯦ ꯑꯩ ꯑꯗꯨꯝ ꯍꯟꯅꯤꯡꯉꯦ. ꯍꯥꯏꯗꯤ ꯌꯥꯝꯃꯟꯅꯗꯕꯤ ꯆꯥꯕ ꯆꯥꯗꯕꯅꯦꯕ ꯅꯣꯏꯅꯕꯅꯦꯕ ꯃꯨꯛꯕꯥꯡ ꯇꯧꯔꯤꯁꯦ. ꯍꯥ ꯃꯨꯛꯕꯥꯡ ꯇꯧꯔ ꯅꯣꯏꯕ ꯌꯥꯕ꯭ꯔꯥ ꯇꯧ. ꯐꯝ ꯊꯥꯕ. ꯆꯥꯛꯂꯣꯕ. ꯍꯥꯎꯋꯦ. ꯑꯁꯤ ꯉꯥꯁꯦ ꯀꯩ ꯉꯥꯅꯣ? ꯑꯩ ꯉꯥꯁꯦ ꯅꯥꯄꯤ ꯆꯥꯕꯤ. ꯃꯃꯤꯡ ꯀꯌꯥ ꯈꯪꯗꯦ. ꯆꯥꯗꯤ ꯆꯥꯕ ꯃꯃꯤꯡ ꯈꯪꯗꯕ ꯉꯥ. ꯑꯩꯅ ꯈꯪꯉꯤꯁꯦ ꯄꯨꯛꯂꯥꯎꯕꯤꯗꯨ ꯈꯔ ꯈꯪꯉꯦ. ꯉꯥ ꯑꯉꯥꯡꯕꯗꯨꯒ ꯁꯤꯜꯚꯔꯒ ꯑꯗꯒꯤ ꯌꯥꯝ ꯃꯣꯟꯕꯅꯦ. ꯌꯥꯝ ꯇꯞ ꯇꯞ ꯆꯥꯖꯧ. ꯌꯥꯝ ꯃꯣꯠꯂꯦ. ꯉꯝꯗ꯭ꯔꯕ? ꯑꯁ ꯇꯤꯜꯍꯧ ꯃꯥꯡꯍꯜꯂꯦ. ꯏꯔꯣ ꯃꯥꯡꯍꯜꯂꯦ. ꯃꯥꯡꯍꯟꯗꯦꯗ. ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯃꯌꯥꯝ. ꯃꯌꯥꯝꯁꯨ ꯍꯥꯎꯅ ꯍꯥꯎꯅ ꯆꯥꯕꯤꯌꯨ. ꯌꯥꯝꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯒꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯕ. ꯊꯕꯛꯀ ꯌꯥꯝ ꯁꯨꯖꯕ ꯃꯤ ꯃꯥꯟꯗ꯭ꯔꯣ ꯃꯁꯛꯁꯦ? ꯁꯨꯔꯤꯗꯨꯗꯤ ꯃꯁꯛ ꯌꯣꯄꯥꯛ ꯄꯥꯏꯔꯤꯁꯤꯗ ꯁꯤ ꯂꯣꯏ ꯉꯥꯏꯔꯦꯅꯦ ꯏꯕꯦꯝꯃ. ꯐꯥꯝꯗ ꯈꯔ ꯈꯔ ꯁꯨꯕꯁꯤꯁꯨ ꯊꯕꯛ. ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯤ ꯑꯗꯨꯃꯥꯏꯅ ꯆꯦꯛꯑꯒ ꯁꯨ ꯆꯠꯂꯗꯤ ꯃꯁꯤ ꯌꯥꯔꯦ. ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ. ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ.